ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯀꯣꯛꯁꯤ ꯊꯕꯛꯇꯗ ꯍꯣꯠꯇꯅ ꯂꯩ ꯚꯣꯠꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯑꯩꯅ ꯇꯧꯗꯧꯕ ꯊꯕꯛꯁꯤꯅ ꯎꯔꯛꯏꯕ ꯔꯤꯌꯥꯂꯤꯇꯤ ꯃꯌꯥꯝꯁꯦ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯃꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ 13 ꯄꯣꯏꯟꯠ ꯑꯦꯖꯦꯟꯗꯥ ꯍꯥꯏꯅ ꯑꯩꯅ ꯚꯣꯠ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯤꯖꯈꯤꯕ ꯑꯗꯨꯁꯨꯝꯕꯗꯅꯤ ꯔꯤꯌꯥꯂꯤꯇꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯈꯜꯂꯒ ꯊꯝꯖꯈꯤꯕꯅꯤ ꯉꯝꯃꯣꯏꯗꯕ ꯋꯥꯗ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯂꯩꯄꯥꯛꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯐꯣꯡꯗꯕꯒꯤ ꯋꯥꯅꯤ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁ ꯀꯌꯥ ꯇꯧꯒꯟꯗꯦ ꯉꯔꯥꯡꯗꯤ ꯑꯩꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯄ꯭ꯔꯦꯁ ꯀ꯭ꯂꯕ 2011ꯗ towards an issue based election 10 Manipur State Assembly electionda adagi haugiba movement amane akhoi People's Campaign for Resurgent Manipur na adai photo amta thagachakhibne ngarang press club 2011da paki issue na yumpham oiraga tawba mikhal sentum ka changdabida tawgaba mikhal ama Manipurda laktrinegi lepak asaba oiroi haidana अखोई साथ में नारों थोड़ा तो वो कोई मम्मी को मकान ले को मन होते ले का ये कैंपेन नम्मा हो अखोई न 2011 लगी हो पड़ी इलेक्शन तो मैं आप नखुमी दबगी वाली अथेन को इंगला वो ज़वाई बैठे दिले थोड़ा द चेत साइ प्रेस तो मनुम न द डिस्कशन आवार तो मैं आप लोग बेरों में इलेक्शन में तम हाई वो सिताना न बिस्सिंबा प्लान तो सब कांगो माँ पे ना विले दुबो लेपाक मियामना हंदक्ति अखोइना पामको पोतो फजना उले हाइबसे मैम कौबिगन मसे आइगी पार्टी कांग्रेस नि खंगदे नत्रगा थंबाल पार्टी खंगदे थांगोल खंगदे लेबिरिबा लेपाकी चिंगबा थबक तोगे थोपिरेबा पॉलिटिशियन सिंगना मिचम मियाम लान मित्तो चाइबिगनो मिचम मियाम ममी पांगदना चुम लंबी द चिंदिनाबा लाखबा असेंबली इलेक्शन दसु मिरेम खंगतबा थागतबा मतमदा मुनमुना खंबीबा अदुगा सागोनना मणिपुरदा लैरिबा मिचम प्रजाना हंदक तौरिबा सिगु लेपाक योबे इशू बेस ओइबदा युमफम ओइरगा भोट थाददना लेपाकी अनौबा यावोल ngasi अखोइना थांजलिबा खोंसांसे मनिंग हन्ना चतना होनबा हाइबसे अखोइ पुन होमिनसी अदुगा अनौबा मणिपुर अनौबा राजनीति लेनागोल चनबिगी ममी मा ओइररोय याररोय अखोइगी केतो भोट कैंपेन दुसो अखोइगी अचोबा स्लोगन अमने ओइररोय याररोय थादोक्सी अखोइगी ख्वाइदगी येनबसे मसिगी वखल लोंसिनी हेन अखोइना अखोइगी वेबसाइट अखोइगी पम्पलेट चाइबदा दुम हाइदो लाकने कमाई ओइदोइनो आइमोनदसु सि कमाई कादोइनो नंग तौरुनु लेपुनो जाओइना दुम नंग नगी नसिना लेदुम लाइयो हाइरमुदो अइना चोंजनगा अंगाव ताबा अदगी नुसी ओदा पे मोजे तौरिसे असे दसा तारनी दो कायना लई अइमोनदा स्क्रीनशॉट कापगा तंबा अदुगा लेंगा कदि सापोला कदि चटपा कमदो या नंगा पा अइना ने उबसे मीजे मखल मखल मखोइगी मसु लई मियाम अनम बनदे अइना सोइना वोट की स्पीच पीबदा हाइजब ला कुसा मन लेगसिदा सेम थुम पाइबा अंगम मथो खुलाई पाइबा मोइना सेम ग्रुप मयाम प्राइवेट मिलिशिया नि कंगे अमोय बयाय सेम मयाम जे पुंजल लकांदा मोइगी फ्रंटियर ऑर्गेनाइजेशन वगैरह अमर खंगे ला कुथागी मनुंदा ला अम फारोय को कांगुदना नमन लगा लीला सानरगा लेहौरी ला कुमा पंजिगी पुंसिरोजिदा अवा अनाता गलैगी से मसिगी कुमा पंजिगी तंखाय मतना हेक मिकप तोलको मतमदा कनातना नमंगा मोय खुलाई पाय That is the power of democracy. That is the power of miyam na khanjaba miyam na semjaba miyam gi lenga haina kauriba democracy gi wan tokto ngasi aikoi gi election sida mami fazana ta se masibok ngai ba ai pulsi da thenari ai na na kham ani subada realities like the India की political dynamics, globally होगा ये dynamics इधर मणिपुरी ओरी के फिर हम ऐसे सुम आईगी area सो ओरी को research किया हुआ अंगांग वही नहीं तो कि
ꯆꯨꯈ꯭ꯔꯕ ꯃꯅꯤꯄꯨꯔꯅ ꯇꯧꯕꯒꯤꯁꯦ ꯁꯤꯒꯤꯁꯤꯒ ꯁꯥꯒꯣꯟꯅꯔꯒ ꯈꯜꯂꯛꯄꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯔꯝꯕ 1960ꯁꯗ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟ 70ꯁꯗ ꯎꯔꯝꯕ 90ꯁꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯛꯏꯕ ꯐꯤꯕꯝꯁꯤꯒ ꯇꯧꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯁꯨꯝꯅ ꯈꯟꯕꯒꯤ ꯑꯩꯅ ꯎꯖꯕ ꯚꯤꯖꯟ ꯃꯗꯨꯒꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯅ ꯊꯝꯖꯈꯤꯕ ꯉꯝꯃꯕ 11ꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩ ꯉꯔꯥꯡ ꯈꯜꯂꯦ ꯂꯣꯏꯅꯃꯛ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕꯁꯤ ꯉꯝꯕꯁꯨ 90%ꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯁꯦ ꯑꯩ ꯉꯔꯥꯡ ꯃꯌꯥꯝꯅ MP ꯍꯥꯏꯔꯒ ꯁꯨꯝꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯉꯥꯡꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯩ ꯑꯅꯤ ꯑꯍꯨꯝ ꯊꯝꯖꯒꯦ ꯑꯩꯅ ꯇꯧꯔꯛꯀꯗꯕ ꯊꯥ 6, 7, 9 ꯑꯃꯅꯤ ꯁꯦꯝꯒꯗꯧꯕ ꯄꯣꯠ ꯊꯕꯛꯇꯤ ꯚꯣꯠ ꯂꯦꯞꯄꯒ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯨ ꯃꯥꯂꯦꯝ ꯁꯤꯟꯕꯗ ꯂꯥꯟꯅ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯄꯥꯟꯗ ꯂꯩꯕ ꯄ꯭ꯔꯦꯁꯁꯤꯡꯅ ꯑꯩꯅ ꯆꯥꯛꯇꯨꯅ ꯀꯔꯟ ꯊꯥꯄꯔ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯑꯩꯅ ꯁꯤꯟꯅꯔꯝꯕꯅꯤ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯟꯇꯦꯟ ꯑꯦꯅꯥꯂꯤꯁꯤꯁ ꯇꯧꯔ ꯌꯦꯡꯀꯥꯟꯗ ꯅꯣꯏ ꯁꯣꯏꯅ ꯈꯪꯒꯅꯤ ꯅꯣꯏ ꯕꯥꯏꯑꯁ ꯑꯣꯏꯌꯦ ꯑꯩꯅ ꯖꯨꯟꯗ ꯍꯥꯏꯕꯁꯦ ꯃꯤꯅ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯊꯛꯇ ꯃꯤꯅ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯒꯗꯕꯅꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃꯅ ꯇꯝꯕꯤꯔꯝꯃꯦ ꯃꯤꯅ ꯑꯩꯅ ꯚꯣꯠ ꯂꯦꯞꯄꯁꯨ MLA MPꯅ ꯇꯧꯒꯗꯕ ꯃꯊꯧꯁꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯁꯦ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯆꯪꯉꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯀꯤ ꯅꯦꯁꯅꯦꯜ ꯄꯦꯄꯔꯁꯤꯡꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯏꯁꯦ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯔꯒ ꯊꯥ 4ꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯒꯤ ꯃꯦꯗꯤꯌꯥ ꯁ꯭ꯇꯗꯤꯒꯤ ꯈꯨꯠꯂꯥꯏ ꯃꯦꯊꯣꯗꯣꯂꯣꯖꯤ ꯊꯤꯑꯣꯔꯤ ꯁꯤꯖꯤꯟꯅꯔꯒ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯩꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ mapal.org ꯅ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯐꯣꯔꯝꯗ ꯐꯪꯂꯛꯄꯅꯤ ꯂꯥꯏꯔꯤꯛꯇꯨ ꯄꯦꯖ 200ꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄꯦꯄꯔꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯅ ꯎꯍꯟꯈꯤ ꯐꯦꯛꯆꯨअली इनकरेक्ट होइबा मणिपुर वेटलैंड फाउबा लाउथोक्सिबा मफमसिदा कुकी जौनी एरिया वेटलैंड लाउथोय हता हाइजनबी अदगी फॉरेस्ट लाउथोइबा मयामसे सु ngaraang हानदा लाउथोपगी ताई अदुसु चिंगी लमटनबा लाउथोपगी ताई हाइदी अनमना कॉलोनियल पीरियड अमसु मणिपुर न सरकार लेजदिंगी यूनियन टेरिटोरी ओइरिंगदा अनमना लाउथोकी बनी गाइस चलगा आइखोइ नो ngaraang हानदा लाउथोपगी ताई तगा ngamba forest की eviction तौगिबा कांगुदुसु अखोइगी सुक्नगी फ्रूट अमा खक्तदगा टारगेट तौरगी मोंग नांगबा अदुगी डाटा गतो लोइनमु हुजिकिदुदा लोइ यावबने अपेंडिक्स सिगी फैक्ट्स एंड फिगर मयाम थंबसा सी लेपाक मियाम सुम मालेम द ज्ञान तहनबा अरानबा संदोकदा मायुनबा थबतुनि बदो आइना वोट लेकेन तौबते ऐसागी कौहम थोप थबक तौजबनी खुलोइना हजिकसु सर्वे मणिपुर की तौगे हाइदना कोई सेम साबा होरे आलगे मणिपुर फैमिली सिंसिदा सरकार की डाटा NSS डाटा ले अखोइना फैक्ट्स एंड फिगर यावदबिदा प्लान तौ तौगे यारोय मणिपुर ग्रेजुएट कयाम लई इमु मनुंग थबक फंदो मी कयाम लई सुमदगी स्वाइगी अखोइगे एम्प्लॉयमेंट एक्सचेंज की डाटा तौरो पंगांग नतब सोशियो इकोनॉमिक प्रोफाइल की अइना at least कुंथानी थोई ओइरिबा केना सिखतन तबका मणिपुर की ओइना यारिबा मखै तौरगा सर्वे महान पाइरा खंगा थबक फंगबगी मोंगसि कमाइन तो बजानो लेइबा लाइक लेसुसनो कमाइन तो बनो मपान दा थातो इसने कयाम थातो इबजानो अखोइगी स्कूल सिन तौरिसने करिनो कॉलेज न तौरिसने करिनो मदुल संगबी इकोनॉमी के थातो पिबा पिसा में अब करिनो आइबने चिंगबगी स्टडी मै हान तो जगेना खल्ली होसि प्लान कर तो पाई मातुंगा फैक्शन फिगर बरगा तोहम थोको पॉलिसी सिनी हाबसे आई खतुना तोगदबना ति सरकार तोहम थोकुना सिनी मोस्ट प्रोबेबली छात्र ओइनेगी यावरपगी हैबिट हाइतार आइना सु जंतर मंतर याना पब्लिक एड्रेस पीबदा अखोइगी मिहुत सिंसिना मियाम खुसमनरगा कैदोबगी थोक्रिनो आइना लावगेबा म यावनी जंतर मंतरदा आइना सुन खंजबदा मयामदनि नक्ना थोक्पे याय मियामगी एसोसिएशन का खुसमनरगा नतगा मियाम मिचम मियाम पुल्लगा तौहम थोप थबक तौगदबा ऑफिस सिंगदा लेना कदा मेमोरेंडम पिसनबा आई अदुगुंबा MP मयाम सोइन उबो फंगनी हाबस मै थबजगे मयाम तौगदबा खुंबान सेमदगी ओइबा याय म तौगदुगा अखोइन उरिबा मिंगसे वोट पुलेपुरदी पैसा पाइबा याम कहीं तब अराहमनी फिलांथ्रोपिस्ट करीनो लेजिस्लेटर करीनो सोशल एक्टिविस्ट करीनो
ꯑꯩꯈꯣꯏ ꯗ ꯂꯥꯟ ꯎꯈꯤꯕꯅꯅꯤ ꯂꯧꯍꯣꯠ ꯄꯨꯂꯦꯛꯄꯨꯔꯗꯤ ꯑꯩ ꯌꯨꯝ ꯑꯃꯇ ꯁꯥꯕꯤꯌꯨ ꯑꯗꯒꯤ ꯀꯩꯅꯣꯃ ꯇꯧꯔ ꯄꯩꯁꯥ ꯄꯤꯕꯤꯌꯨ ꯍꯦꯛꯇ ꯂꯥꯛꯄꯁꯤ ꯃꯁꯤ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯁꯦ ꯃꯤꯆꯝꯅꯤꯀꯣ ꯚꯣꯠ ꯄꯥꯏꯔꯦꯅ ꯍꯦꯛꯇ ꯁꯤꯗ ꯀꯔꯣꯔ ꯀꯔꯣꯔ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯒꯤ ꯁꯨꯝ ꯑꯩꯒꯤ ꯇꯣꯂꯣꯞꯇ ꯌꯥꯗ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯀꯤ ꯐꯟꯗꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯃꯥꯏꯅ ꯋꯥꯔꯛ ꯇꯧꯒꯅꯤ ꯍꯥꯏꯁꯤꯅꯦ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯒꯦꯗꯤꯅꯦ ꯈꯜꯂꯤꯕ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯀꯔꯣꯔꯄꯇꯤꯒ ꯅꯤꯡꯊꯧꯗꯧꯅ ꯃꯣꯏꯅ ꯂꯣꯏꯅ ꯊꯥꯗꯔꯛꯀꯅꯤ ꯃꯁꯥꯏ ꯄꯣꯀꯦꯠꯇꯩ ꯊꯥꯗꯔꯛꯀꯅꯤ ꯍꯦꯛ ꯈꯜꯂꯤꯒꯩ ꯀꯔꯞꯁꯟꯁꯦ ꯃꯤꯌꯥꯝ ꯆꯪ ꯁꯣꯛꯍꯜꯂ ꯂꯩꯒꯗꯣꯏꯅꯦ ꯀꯩꯒꯤꯅꯣꯗ ꯚꯣꯠꯇ ꯄꯩꯁꯥ ꯇꯞꯇꯩ ꯊꯥꯗꯈꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯛꯈꯠꯇꯣꯏꯅꯣ ꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯨꯈꯟ ꯈꯟꯖꯗꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗ ꯈꯨꯗꯣꯡꯕꯤ ꯁꯨꯃꯥꯏꯅ ꯊꯤꯟ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯀꯥꯎꯔꯤꯁꯦ ꯈꯨꯗꯣꯡꯕꯤ ꯑꯍꯨꯝ ꯑꯃꯁꯨ ꯁꯤ ꯃꯆꯩ ꯑꯍꯨꯝꯁꯨ ꯑꯩꯈꯣꯏꯗ ꯊꯤꯟꯖꯤꯜꯂꯛꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯈꯛꯇ ꯎꯕꯩ ꯋꯥꯅꯦꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅ ꯁꯣꯏꯔꯦ ꯂꯥꯎꯔꯒ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨ ꯆꯨꯝꯊꯣꯛꯄꯗ ꯑꯅꯤꯃꯛ ꯆꯪꯒꯅꯤ ꯁꯤ ꯍꯥꯏꯌꯦꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯅ ꯇꯧꯐꯝ ꯊꯣꯛꯄꯗ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯅꯤꯡ ꯆꯨꯝꯅ ꯇꯧꯗꯕ ꯇꯨꯔꯦꯟ ꯁꯤꯡꯅꯕ ꯀꯔꯣꯔ ꯀꯥꯏꯈ꯭ꯔꯒ ꯃꯤꯌꯥꯝꯅ ꯎꯠ ꯆꯥꯏꯔꯝꯃꯒ ꯇꯨꯔꯦꯟ ꯈꯣꯡꯕꯥꯡꯈꯁꯤꯡꯗꯨ ꯃꯈꯣꯏꯁꯨ ꯅꯥꯜꯂꯒ ꯌꯦꯡꯉ ꯂꯩꯍꯧꯗꯅ ꯍꯧꯖꯤꯛ ꯁꯤ ꯇꯨꯝꯃꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯣꯂꯤꯁꯤ ꯆꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤꯁꯦ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯒꯠ ꯂꯩꯅ ꯍꯪꯕꯤꯒꯗꯕꯅꯤ ꯀꯤꯕꯝ ꯊꯣꯛꯇꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯣꯏꯗꯕ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯃꯤꯗꯤꯌꯥꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯀꯣꯏꯁꯟꯗ ꯍꯪꯕꯤꯌꯨ ꯃꯤꯈꯜ ꯀꯥꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯌꯨꯠ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯁꯨ FIR ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯇ ꯅꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯊꯣꯛꯏ ꯃꯌꯥꯝꯁꯤ ꯀꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯉꯁꯤ ꯚꯣꯠ ꯀꯥꯕ ꯃꯇꯝꯁꯤꯗ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯔꯥꯖꯅꯤꯇꯤ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯆꯨꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯕꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯕꯤꯃꯣꯜ ꯍꯥꯏꯁꯦ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯂꯥꯛꯏꯕꯁꯦ ꯅꯝꯃꯛꯇꯨꯅ ꯊꯝꯃꯨꯔꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ 29 ꯂꯥꯈꯇꯨꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯏꯊꯤꯜ ꯃꯗꯨꯒꯤ ꯏꯄꯣꯝ ꯃꯗꯨꯒꯤ ꯏꯍꯧꯗꯨꯒꯤ ꯑꯩꯁꯨ ꯁꯔꯨꯛ ꯑꯃꯅꯦ ꯃꯌꯥꯝꯅ ꯑꯩ ꯈꯛꯇꯪ ꯎꯔꯒ ꯇꯣꯛꯊꯣꯔꯛꯏꯗꯣ ꯀꯩꯅꯣꯗ ꯑꯩꯅ ꯑꯩꯁꯨ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯕ ꯁꯃꯨꯗ꯭ꯔꯒꯤ ꯁꯨꯃꯥꯏꯅ ꯏꯄꯣꯝ ꯂꯥꯛꯄꯅ ꯃꯔꯤꯛ ꯑꯣꯏꯅ ꯑꯃꯅꯤ ꯆꯣꯡꯊꯣꯛꯄꯗꯨꯒꯤ ꯅꯍꯥꯛ ꯎꯕꯒꯤ ꯋꯥꯅꯤ ꯃꯤꯃꯣꯟꯁꯦ ꯆꯍꯤ 5 ꯑꯃ ꯑꯃꯁꯨꯡ ꯎꯔꯝꯕꯒꯤ ꯋꯥꯅꯤ ꯃꯊꯪꯗ ꯀꯅꯥꯅꯣꯝ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯅꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯍꯟꯗꯛ ꯂꯥꯛꯏꯕ ꯏꯊꯛ ꯏꯄꯣꯝꯁꯦ ꯃꯁꯤꯅꯅꯦ ꯑꯃꯣꯠꯄ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯁꯤꯒꯤ ꯆꯥꯝꯊꯣꯛꯄ ꯍꯧꯕꯒꯤ ꯃꯤꯀꯨꯞ ꯑꯃꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯧꯃꯤꯟꯅꯍꯧꯁꯤ ꯊꯕꯛ ꯇꯧꯃꯤꯟꯅꯍꯧꯁꯤ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯗ ꯆꯦꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔꯁꯤꯡ ꯑꯦꯖꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯦꯖꯦꯟ ꯑꯣꯏꯕꯤꯔꯤꯕ ꯀꯥꯎꯟꯇꯤꯡ ꯑꯦꯖꯦꯟ ꯑꯣꯏꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯃꯤꯇꯤꯡ ꯇꯧꯕꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩꯒꯤ ꯚꯣꯠꯀꯤ ꯑꯦꯖꯦꯟ ꯑꯣꯏꯕꯗ ꯅꯠꯇꯦ ꯀꯥꯎꯟꯇꯤꯡ ꯑꯦꯖꯦꯟ ꯑꯣꯏꯕꯗ ꯅꯠꯇꯦ ꯑꯩꯒꯤ ꯇꯤꯝ ꯑꯣꯏꯁꯤ ꯄꯨꯂꯞ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯒ꯭ꯔꯥꯎꯟꯗ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯒ꯭ꯔꯥꯎꯟꯗ ꯂꯩꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯁꯦ ꯈꯟꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧꯕꯨ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯅꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯨꯗ ꯁꯤ ꯍꯥꯏꯖꯁꯤ ꯁꯤ ꯇꯧꯍꯟꯁꯦꯅ ꯏꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯤ ꯃꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤ ꯂꯩꯕ ꯖꯒꯥꯁꯤꯡꯁꯤꯗꯁꯨ ꯂꯣꯏꯅ 12ꯗꯤ ꯀꯦꯟꯗ꯭ꯔ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯁꯦ 32 ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯁꯦ 12ꯗꯤ ꯍꯦꯜꯂꯤ ꯃꯈꯣꯏꯅ 10 ꯍꯦꯜꯂꯦꯕ ꯑꯗꯨꯅ 22 ꯍꯦꯜꯂꯛꯄꯁꯦ ꯌꯥꯝ ꯊꯤꯅ cutting across district ꯂꯥꯜꯂꯒ ꯇꯧꯔꯛꯑꯕꯅꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯚꯣꯏꯁꯅꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯁꯨꯔꯦꯁ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕ ꯃꯥ ꯍꯥꯏ 51% ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯅꯍꯥꯟꯒꯤ ꯐꯪꯁꯨ ꯐꯥꯔꯁט ꯄꯥꯁ ꯗ ꯚꯣꯠ ꯍꯥꯏꯅ ꯁꯤꯁꯇꯦꯝꯅꯦꯕ ꯑꯩꯈꯣꯏꯁꯦ 100 ꯂꯩꯕꯗ 50 ꯐꯪꯕ ꯅꯨꯄꯥꯗꯨꯅ ꯑꯇꯩꯗꯒꯤ 10 ꯌꯦꯟꯊꯣꯛꯅꯈꯤꯗꯨꯅ ꯃꯦꯖꯣꯔꯤꯇꯤꯗꯨꯅ ꯃꯉꯣꯟꯗ ꯊꯥꯗꯔꯛꯇ꯭ꯔꯁꯨ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏ ꯍꯦꯜꯂꯗꯤ ꯚꯣꯠ ꯀꯥꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯐꯥꯔꯁט ꯄꯥꯁ ꯗ ꯄꯣꯁ ꯀꯧꯋꯦꯕ ꯁꯤ ꯁꯤꯁꯇꯦꯝꯁꯦꯀꯣ ꯁꯤꯁꯦ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯁꯤꯡꯗꯨ ꯑꯣꯟꯊꯣꯛꯁꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯊꯥꯗꯔꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗ꯭ꯔꯤꯉꯩꯗꯤ MLA ꯂꯥꯎꯊꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯨꯚꯃꯦꯟ ꯂꯩꯒꯗꯕꯅꯤ ꯀꯥꯏ ꯉꯥꯡꯅꯗꯅ ꯍꯥꯟꯅꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝꯁꯦ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯚꯣꯠꯁꯦ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤꯅꯦꯕ 51%ꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯁꯦꯡꯕ ꯄꯤꯄꯜꯒꯤ ꯃꯦꯟꯗꯦꯠꯅꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯅ ꯎꯖꯕꯗ ꯆꯍꯤ 40 ꯀꯌꯥ ꯂꯩꯔꯛꯑꯕ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯄꯥꯛ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯦ ꯃꯁꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯒꯅꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅꯅꯦ ꯅꯣꯏꯅ ꯇꯧꯔꯛꯄꯗ
tuminna legataba adugumba tunai na te lepak miyam na te haibagi achauba message ni bandaki voting result masigi message se namdam sida leiriba khuraki ina lai saba masagi oijo ita khara paisa talaga lepak miyam da thajen lu nang manayum da tharura da haiba sumugi India ni wena su constitutional system ama leisigi akai ba tawla pasa namtha daga ki dana ne wa nga ba leiriba kamu gi mayok da vote manung so amta thoki da personalize or wa kasu lekta pada chabat nang na tawi do mo culture pundara pa manipur su thugai ge haina mache mache tahan madan natana khuna yamanu leba taksi kachi thauna loncha chana patha leihan da ba du ba aki akhuna thuna laga lega laga namthak laga tauge haiba gi system ama changa padugi mayo ka achobo message ama supiri bani habisin chumiyam masigi voice le kai miyam gi izat leina nuaya khna leba kunsi oigani